कांग्रेस पार्टी ना पावर पांबदगी बीजेपी की मायोक्ता अरानबा वाफम कया संदोक्तुना लाना उननबा होनदुना लैरे हाइना बीजेपी मणिपुर प्रदेश की माइकैदगी फोंदोरकली Citizenship Amendment Bill 2016 asi furup amagi interest ta chana hanana ba honarabra haibagi chingnaba miyamda lei haina hanagi Chief Minister Okram Ibobina fongsokre amasung JCILPS student wing na makhata na ngasisu bharada laiba nan Manipuri singi mathakta verification chathakre mayam ba khurumjari adom neng biri base impact news ni ai pinki okram na hojik pungjasi fawbagi marui pa pausing miyam da pizari chahitara manga lengak pairamba Congress party na miyam gi thabak amata ningthina paikhatpa ngamlamdraga lengak paidaba matamda power pambadagi ngauduna lambi da thoraktuna aranba wafam kaya BJP da maral pisinduna leire haina BJP Manipur Pradesh ki maikaidagi fongdorakli loina na Congress na BJP bu terrorist ni haina fongdorokpa nokning ba fawi terrorist ki thabakti Congress khaktana tawbani haibase miyam na khangnaraba wafam ni haina su fongdokre nitai pa chu thekta leiba BJP Manipur Pradesh ki office ta paumi singa unaba mada party asige General Secretary Administration K Sarat Kumar na fongdorakpada chahi kaya state amagi Chief Minister Deputy Chief Minister amasung Speaker oiramlaba Congress ki luchingba singna lambi da thoraklaga BJP ki mayokta protest chathaduna BJP bu miyam da lana uhanana ba honaba yamna nokningai fawi Center amasung state asida chahi kaya Congress lengak leiringai da corruption amasung scam kaya thokibana hauzik fawba makhoi gi matam da thokiba scam singi case loisinba ngamdana leiri haiki Congress na BJP bu terrorist ni haina maral siriba si karamba maong da siriba maral no haina hanglakli loina na Prime Minister Narendra Modi na center da hek lengak paibadagi ngasi fawba corruption amadi scam na chingba amot pai hiram amata da chena ba leitri haibasi miyam na khangnaraba wafam ni haina su fongdoki Congress party ki luching basing asi power pamandana ngaudna sorok da thokoi du yawre uji laiba ki Chief Minister oramba laiba ki Deputy Chief Minister oramba laiba asigi speaker oramba yauna sorok ta thoktana lawba khongba ki thabak chatharak pase BJP amadi Manipur da leire praja singna khara nokningba fawi Manipur da su ngarang lawriba singdugi marakta hojik hojik mo anticipatory bail lawraga masasi leiriba kangbu yauna Center da NDA government na chahi mari fakhi baduga state asida BJP na luching balengak na chahi ama farak paga mari lena na harau tayamba fongdok po ina vishesh samprak abhiyan haina mingthon ba thauram ama ngasi BJP Manipur Pradesh ki president KS Ais Bhavananda na haudokre jun tara matoi fawba numit tara taruk ni chupna pangthok kadoriba thauram asi nitai pa chuthekta leiba BJP Manipur Pradesh ki office da haudok ki bani haudok pagi warol piraduna Rajya Sabha ki MP su oiriba KS Ais Bhavananda na hai center amasung state da BJP lengak da paikhatliba miyam gi yaifanana ba thabak thauram sing mapung fana miyam da yauhanba ngamnana ba mipum khuding na scheme singi matang da khanghan ba haibasi tangai fade lengak na kari paikhatli amasung lengak na kari kana ba tawkhraba gi haibasi miyam da khanghan ba ngamdrabadi miyam na mahi chaba ngamloi maram aduna Prime Minister Narendra Modi gi manglal amadi lengak na paikhat pa scheme sing miyam da ningthina sandokpa ngamnana bagi pandam da hairiba vishesh samprak abhiyan asi pangthokpani hariba abhiyan thauram asina district amadi mandal singda BJP worker singna masa masagi matam khaidoktuna senior citizen sing intellectual sing ga unagani scheduled tribe amasung scheduled caste ki oiba gram sabha amadi sarmastra samprak pangthokani loinana World Environment Day ga mari lenana uchara thabana chingba tongan tongan ba thauram kayasu pangthokadauri maton yobudi honaraga dum yobungami adu matona maintain tawbasi ore yam warisi masigi exercise ni akoina ngasi tawribsi UPF sarkar anirak paigi akoi ki sarkar ji sahi mari sure manga sura ka dore khwaidigi luri ji akoina sukwana transform India adigi new India na manga chawba mamanga akoina sahi mari se natara sahi manga se tam jamutang pairaga tokraga di Narendra Modi na amasung akoi ki party na mangjari ba mang mayam da loina mamangi bataba adu celebration si akoi ki thabak oina grassroots level changaga tabak oina mayam si loina mag involve tawlaga part karikata khudimak lo involve tawlaga miyam prajada akhoi gi message pi bedune ba akhoi gi tabak akhoi gi celebration abu
North East ki state singda hojik achauba ihawa ma oirakliba Citizenship Amendment Bill 2016 chanarakpada Manipur da akaiba leiroi haina Chief Minister Birena phongdokiba sina achumba oirabadi khudingmakki yaifabani tawbatapu bill asi furup amagi interest ta chananaba honarabra haibagi chingnaba miyamda leiri maramaduna bill asigi amangba amadi kanaba sing akhang ahitana duna khana hoba mathau tai haina hanagi Chief Minister Okrami Bobina phongdokre Congress Bhavan dangasi pangthokiba lebak asigi ahanba Prime Minister oiramba Pandit Jawaharlal Nehru lekhidabaki chahi yankhai mari suba ningsing thoramda wafam asi hanagi Chief Minister asina phongdokibani mahakna makha taraduna center da lengak liba NDA government asi sindok sinjit yamna haiba party ni makhoina paikhatliba thabak thoram khudingmak Congress na paikhatlamba amadi paikhatlana bahotna ramba ngaktani supnagi maming onthoklaga NDA government na miyamda afaba thabak tawba sabani BJP gi maikai dagi Congress party asi table da politics tawduna leire haina phongdokibasi Hainingai leitabaki haibani Indo-Naga peace talk ki saruk oiramba framework agreement ki matang palladuna Congress party di secularism da chetna thajaba party ni lamdam asigi furup singi marakta singchep thaduna Manipur thugaina bahotna ba Congress na yaroi loinana leikhidraba Prime Minister Jawaharlal Nehru asi India bu malemda awonba purakhiba luchingba amani leibak asigi damak mahakna pamjaramba khudingmak Thabakta onthokpa haibasina mahaki mafamda tawbimal upagi wahanthok leigani haiki thoramasida Congress ki luchingba kaya su saruk yaduna leikhidaba luchingba sigi mafamda haikat leikat tamduna ikai khumnaba utkhi Citizen Amendment Act 2016 se yamna sensitive oiba yamna delicate oibane madu manung thekna koi khangdringa madu daida bill se pass tawraga North East da particularly Manipur da kari impact lakani haibse hojik moina amend tawgadu se karam ba community da sokani su oi haibse koi mun khangmina ba khana naina ba man darkar oi honorable chief minister na bill dugi matang da mamut ta na khangna Manipur da maduna kari ba kai ba kari da impact am da la aroi leiroi hairgadi koi kari da kai da adu akhoi di Manipur gi praja sing da di community amakki jati amakki interest da tawbra haibadu apprehension amadi adum leinai aduna pass tawdingi da koi mun khangho khana naina ubam di darka oi JCILP student wing na changsilakpa khongjangi saruk ama oina ngasi thangmaiban khomdram selungba laikai amadi hizam dewa laikai gi ani gi akoibada barada lairiba non Manipuri sing verification chathakre JCILP student wing na thangmaiban United Club ka khusam na duna verification adu chathakibani verification adu da punna non Manipuri chamaga marfu taruklom Thengna khibaga loinana makhoi sing adugi manungda miyo yankhai taruk lomdi matik chaba saktak chena chingba mari leinaba che chang yawram khide loinana hairiba miyo sing asi tha ahumgi manungda makhoi na leiriba yumbu sing yawna mari leinaba che chang sing puthokna na ba thangmaiban United Youth Club ki maikai dagi thamlakhi Nakalamaromda chathakiba verification aduda non Manipuri singna maitai nupi lauduna yumnak olambana chingba kayasu thengna rakhibaga loinana makhoi sing asi mari leinaba singna yengsinbiyu haina JCILP student wing gi convener Manjit Sarang themna thamlakli Hariba jikin non Manipuri singi document sing habdi police verification tawiraga madi magi labor card na chingba adagi magi Aadhaar voter card yumadugi house number adagi mapu rent tugi mapugi residential certificate ne yauraga within 3 months ki manungda Thaiman United Youth Club ta sinabina ba haina kinoda DC na thokpa adugumba notification amangi matungina tongan ba yalongmi furup singi masage hana leijaramba yumnak sagai sing da na local sing na hapchan ba yade habisi mayak sing na palle adubu ngasi jaga asida wahengbam Asis Das hairiba miyoy asi wahengba Monica Devi koba ningol ama lawrakanda ikoi lamdam sigi yumnak onthom ba habasi masi Manipur lenga ke dugum laba SDO SDC sing na masi miyeng sangbira kanda voter list gi kaktatpa adu Aadhaar card kaktat lakanda voter ID da nantrangna Aadhaar card ka pada chanaba sing Manipur lenga na sung miyeng changa kanda masi penalty pibam thoi Indian Constitution gi Scheduled Tribe lista maitai natraga mitai singbu yahongadabani haina Coordinating Body on Scheduled Tribe Demand Committee Manipur na changsilakliba saknai raba kayabu unaduna makhoigi mot loba khongjang leptana chathari khongjang asigi manung channa ngasi Thobal District ki khangabok talaiba KM Blooming Higher Secondary School gi chairman KS Menjor Manganga unaki
Maitai lebak asigi mapuni ningthaugi machani awangba furupni haiba wakhalonda schedule drive oining de haibadi langani haina ngasi ku unakhiba aduda mentor mangang na fongdoraki mahakna makha taraduna maitai natroga mitai asi matamamada lamdam asigi yumbu oiram labasu nongmu nongmagi putharakli awangba thaki furupni general class ni haiba wakhalonda ngaklo amata leihaudaba amadi general ama oibagi su chapchaba hak fangdabadagi khudong thiningai oiraba tangka kasi yorakpani nakal Romda schedule drive natraga schedule caste singi damaktadi Indian constitution ki damakta khudong chaba kaya piduna amasung ngaklo thamduna makhoigi nat culture amadi saktam ngak semduna ngasisu nungai yaifana amadi tangdu laitana hingli amadi Manipur gi apunba park chawbaki chada nipan khak oiriba tampak lamasida aikhoi khudingmak na leiminari yelhomi aikhoi khakta natana mitop miyan cha singsu yauna khunda laita duna leirakpadagi maitai asi mutkiba yabaki fibam adu yorakle kumjali singani ge supna tarama thogi census report ki matung inna mitoptagi maitai na heliba masing asi supna gi lising tararom khakta oiraklabani Manipur da train chaglaklaba matung dadi suksoi soidana mitai natraga maitai asi mangkragani furup asi chahi खरेगी मतुंग ददी म्यूजियम द थमदुना यंगना हौरगनी हाइबगी अकीबसु फोंगदोखी मरम असिना मैतै नत्रगा मितैबु कंजननबा थेंगलबसु थेंगना शेड्यूल ट्राइब डिमांड कमिटी असिना इंडियन कॉन्स्टिट्यूशन गी एसटी लिस्ट ता यावहलु हाइब डिमांड असिदा अखोय खुदिंगमकना सवगतमिनसि हाइना फोंगदोरखी शेड्यूल ट्राइब डिमांड कमिटी थौबाल गी चेयरमैन एल लोकेंद्रो वाइस चेयरमैन वाई नीलमणि जनरल सेक्रेटरी एम निर्मलासु ngasiगी उनाबतुदा सरुक याखी Ketrigaon constituency ki MLA and Indrajitna election matamda miyamda haidokiba wafam sing thabakta oina pangthokpa ngamnanaba constituency ki miyamga mathang manaw naina unabagi mission ama ngasidagi haudokre mission asigi ahanba oina ngasi Ketrigaon constituency ki manung chana leiba Bamon Kampu Makhalekai Paphor Lampakta haudokladuna mafam adugi miyamgi oiba wakat kaya thabakta paikhatnana bahotnagani haibagi thajabasu fongdokre mission asiga mari lenana chingtam social workers Panganba, Purai Lomba, Lai Seva Committee, Amasung Bamon Kampu Women's Welfare Association Namaru Eva Thaudang Lauduna, Pafor Lampakta Pangthokiba Achamba Thauram Amada, MLA and Indrajit Nahai, Bamon Kampu Haiba, Mafamasi Ketrigaon constituency ki manung chana Lairabasu, Jahi Kaya Inthoktuna Thamlambana Maram Oiraga Mafam Asida, Ahanbo Oina, Mityang Thambani. Laikai asiti ki kana laijadraba sing mapuroiba laikhidrabi sing amadi ahal oiraba oiribi singda ehenba mityeng thamduna MLA na hotnagani maru oina khwaidagi tola taraba singi yum kai natai chadaba singi yum sananaba MLA gi maikai digi angamba hotnagani haiki mission adu ki saruk ama oina Bamon Kampuda chai humbudra manga gi mathakta leiba lairaba ahal oiraba oiribi singda MLA na angamba khudol siu tamki lambi semba atu semba adagi train semba adagi मैम से तौर का जो चौकट पर तो चिंगोय लेते लाये मैम से अतंग थांगला कांदा मामा तो करम न चारी आई नोजी आई आप नहीं पाम चली से आई चंगा कांदा ए इते इमा न तरगा इमा नो इमुंग जी करी करी लेदी करी करी कुमाय तो चारी करी आना पुछला का चारी काई जे आई पाम जबाय तारे अदि तादी आई न सी सिदा लेदी मतम सिदा इमा इबेंग दम त इमुंग जी दमक त आई न करी मतेंग तौर कांदा कुमाय हिंग या गनी गन तजगा नंग इमुंग सिदा करी एजुकेशन द काय योरे काय मा बे पास तो यारो ब्रा करी करी तमे करी करी थबक तो याबो यारे अदि तादी अखोई सरकार की लाकदब होसी आयार बता लेना नियम लौदोनी अदै तैना हाप याबना करिनो अदुनि सि तौबिरो सिता आई तौजरमबो मसिने याम पामजरिसि Panthoibi Group of Companies ki sarukama oiriba Panthoibi Housing Finance Committee Limited ki team convention ki thauram amanga si classic brand day ki Imperial Hall da pangthokre thauram asi companies ki Manipur ki tongan tongan ba mafam singda hangliba branch tarani thoi ki mihut sing Panthoibi Group of Companies ki team member sing amadi miyoi kaya na saruk yaduna Pangthokibani Panthoibi Construction Private Limited na paikhat ke deba thabak thauram singi matang da su plan show utki Hariba asigi manung channa makhal khudingi commodity singi fangfam oigadoriba Panthoibi Commercial Complex amadi Imphal International Airport tagi supnagi minute tara ki drive tawraba matungda laigadoriba Panthoibi Group Housing Project ta fangadoriba khudong chaba kayagi matangda ningthina highlight tawki
कंपनी असigi makhada linkhalakadoriba panthoibi university gi matangda amadi mahairoi sing yauna tongan ba lam kaya ta leiriba miyoi sing gi performance develop taunabagi damakta motivational talk kaya pangthokfam ama oigadoriba miyoi lising mari gi mathakta tinba yagadaba panthoibi knowledge home da chingbagi matangdasu company asigi chairman and managing director thokchom hemona marik chumna tiliba miyam da thamki ngasidi akoi panthoibi group of companies sida maximum akoina phangba yabagi matam ama lakhre in the field of financial sector. So for every problem there will be solution haiba wakhalondu lerakanda to solve the maximum problem in this our state Manipur. Akoi halaman oja lai guru khudimak the imaibel isnau khudimak ki suggestion advice tanaraga akoi with a very humble nature da let's to serve this our state Manipur at first to become a very beautiful place amakak oiraknanabagi tanja do lominarasi Sanamahi inat lining loina silol apun balup silal na sinduna sanamahi lining da hazil lakpa miyoi singda mapugi mingkhai pibagi thauram ama ngasi ahan ba Manipur Rifles ki complex da leiba lining thau sanamahi haying khongbal tolong yumfam da pangthokre thauram adu kamari lenana silal gi executive member L Poraito na impact news da fongdorok pada thauram asigi saruk ama oina ipa ipugi khongul limina bada apun bagi liching ama to oina punna wasak lominasi ngasigi malemda chawkhalakliba leba khudimak masagi lining ngakna chatpana maram oiraga malemda mangjil thaduna hingli haibasi miyamna khangnarabani maram asina kanglei pa ki salai taret ki chada nauda oiriba khudingmaksu sanamahi lining ngakna chatfam thoi Masidana malemgi thakta hidana bada kanglei cha singsu saruk yaba ngamgani haina fongdorakhi Sanamahi lining da hanjilaiba khoi singje punminnarakanda khoi mingkhai longminnaba haidana aikhoi gi liklamda hanjilakpa adugi khongthang ama lokhatchabani ipai pugi liklamjida hanjinminnaraga aikhoi je apunba ma sagatminadana samna harakana ngasi malemjida masagi lining aksaba khunai singje malemgi mangjin thadana adugumba khunai mayam ama malemda mangjin thadana lai haibje aikhoi punna khangnaribani maramaduna aikhoi kanglei cha singsu aikhoi ipana ipuna che aikhoi punna ngakminaraga malemgi hidanabasida saruk yaba ngamnanaba khongthang ama oina lokhatchabani Kurai ahonggai ahongpung ki matang da lairiba lamgi chayat na ba athuba matam da loisinduna miyamna thengnariba khudong chada ba singkhukna na balengak no hotnabiu haina kurai ahonggai thangjam laikai nupi kanglupna appeal tawrakli ngasi nungthil Manipur Press Club ta paumi singa unaba amada lup asigi secretary khoirom vidyapati na fongdorakpada chahi kunthra hena teli amasung kurai ahongpung anigi marakta lairakliba lamgi chayat na ba asi matam chana lengakna loisin biram labadi nakal anigi marakta ungkhatna ba amata lairam loidabani hiram asigi matangda ungkhatnaba khara thokibana maram oiraga irang thoklakpadagi fathanaba hotnaruba arambam ranjit kauba miyoi amasu Imphal West Police na fajin kre asigumba thawong asina khurai miyamda amukhanna charangna ba fawalle haina nungaitaba fongdokladuna arambam ranjit pu athuba matamda thadok pirakna ba appeal tawrakli nakalamaromda khurai ahonggai ahongpungi lairiba lamgi chayetna ba amadi wathok asigi waroisin purakna ba porompat maikei gi maira paibi kayana sungasi wakat mifam chathaki Ranjit lahariba khoigi iyambasina phare police na aduga mamai khumaga Manipur machabu thina chairiba adagi Facebook ta thagaliba misna phare haba leire adu leire de haire aduga ngasi bokta maming matha sidagi ni aduni habagi uthoktribagi maram karigino sarkar asina Manipur da leiriba mayam singsina wakhanje phajana khandaminaraga kari tausige habagi knowledge tawraga khoigi Ranjit se mana mangonda naharon yaugi bagi su leite mangonda machin thiba mi amada ngangjaba ju haijaba iyamba nate maisau lupsida mana yaujaraga mana member oina leijaraga madi line ba khopa sidje leijabani pungkun marigi manungda fajin khriba PRJA gi convener Irendro Laichembambu condition amata yaudana lengakna thadoraktaba tarabadi yelhomi bunung sijaba miyam galona akan ba khongjang changsilagani haina akan ba wafam thamlakli wafam asingasi Irendro fajin kibaga mari lenana lamfel sana kaithelda fam kiba wakat mifam amada khomdram selungba laikai amadi hizam dewan laikai ke miyamna phongdorakibani
ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯥꯡꯉꯦꯝꯕꯝ ꯁꯃꯥꯅꯟꯗꯅ ꯏꯔꯦꯟꯗ꯭ꯔꯣꯕꯨ ꯑꯔꯦꯁ ꯋꯥꯔꯦꯟꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯐꯥꯈꯤꯕꯅꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯖꯕꯗ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯗꯤꯛꯇꯦꯇꯔꯁꯤꯞꯀꯤ ꯊꯧꯑꯣꯡ ꯇꯧꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ इरेंद्रोना हाइबसी वीडियो थागलैब कांगु मैमसिंगदो मदु चेनब मीसिंगदो फागिदि लैतना थिंगेल ताइनब ngमद्रगा नासिखोंग ताइनबनि नखोइना तोरिसदि हाइबगे अदुगुम यानिंगदब खरा फोंदो वाफम खरा फोंदो बनेबा तंगाइ फदना लौथोक्तबा यारोय लौथो हाइब तारगदि ऑन टू कंडीशंस आई लौथोकने मणिपुर गवर्नमेंट अमदि मरि लेनबा पुलिस डिपार्टमेंट ना मणिपुर की वांगमद लेगिबा महिरोय सिंग हाइदारेने अमदि थबक तौरिबा कांगुसिंगसे मखोइगी सेफ्टी सी मसुगी एश्योरेंस अम पीबी ngमबा इंटिमिडेट तौबा मणिपुरी प्रजा सिमुको मदुदा थागलिब मदुगी वीडियो दो अदुदा चेनरिबा मिसिंगदो मखोइसिंग फाउ जिक पालिबा सरकार से कंस्ट्रक्टिव ओइबा क्रिटिसिज्म अम तौबा मतमदा तसेंगना मियिंग चुमना येंगबा ngमदबा मखोइना तोइसे साइबर क्राइम मदुगी नमादा हाइजलगा इंडियन कॉन्स्टिट्यूशन पीपल फंडामेंटल राइट्स के मनुंग लेबा राइट टू फ्रीडम ऑफ स्पीच से तसेंगना खोंगौनबने हौखिबा चही मंगारोम की ममांगदा युमथक्तगी ताबदगी हौगत कांखतपा ngamdana leiraklaba Imphal East की इसिंग थेंबी मनिंग लेकाई कोंगबा मरुदा लेबा खेत्री मयुम अजित चही कुनमरी कौबा सेनमी अमदा फेसबुक रियल फ्रेंड ना सेल अमदी व्हीलचेयर की तेंगबांग पीख्रे मरी लेनबा डिपार्टमेंट दा कयारक वाकतलबसु ngasi फाउबा तेंगबांग फंगदना लेंगबा ओतपा ngamdana फमुंगदा तादुना लेरखिबनी चीफ मिनिस्टर की मियाम की निमित्तसु अंगम मथौसिंगदा वाकचब लैख्रे अदुबु कानबा अमता फंगद्री हाइना अजित की अपोकपा दिलीपना इंपैक्ट न्यूज दा थमोय सोकना पाउदम लखी इमुंगी लैता लाइरना मरम ओइरगा मसागी चही कुन यौद्रिंगैदा युम साबगी सिनफमदा पांगथोक्तुना लाखी लाइबक थीबना इम्फाल मयोलदा लेबा युम अमा साबा यावबदा युमथक्तगी तादुना थीना सोखिबनी हौजी ख्वांग मखागी सरुक सिंग सिथदुना इसिंग चटपा अमदी अमांगबा खाइदोकपा फाउबा ngamdana वाना पुंसी लेली नोंमगी सूरगा चाबा इमुंग ओइबना यामलबा सेनफम पुथोक्तुना लायेंगबा ngamहौदबना फिबम असि ओइखिबनी लोइनना फिबम चाद्रबा मचागी पुंसी कन्ननबा मणिपुर लेंगाक अमदी मियामना अंगंबा मतेंग पांगबियु हाइनसु अपील तौरकली नाकलमरोमदा फेसबुक रियल फ्रेंड ना सेल अमदी व्हीलचेयर की तेंगबांग पिरखिबा सिबु थागतपा फोंदोरकली अंगांग योपी ने थिले हायबा योपी ने थिनबा दुनदे का हेन सोखम थोकते तनको डॉक्टर दा पुरगा दुम कन तौ खोलो आई सोन दसु याम चिल्ले ना हायबा मातंग लरगा याद्रे ना अदुम हायराबा करिनो ने योपी थिलगा बोन चलुरो कांतदी माजे मख्वांग युम दै ताबो ओरमना मख्वांग तेखिबनेबा सि मियाम गिन मिता उनबा सेदा कनोगिदा लाखिबको सेमदी यारखिदेबा मोइदा हाइबा मतमदा फोन तौबिरोना अदुसु तौनदना येंगेबा मोइगे नंबर सु पीएबा अदगी पीबदगी अदुसु येंगे अदु कैगुमबम तौबिरकपदि हौजि फाउदि लैत्रि डिस्ट्रिक्ट पुलिस इम्फाल ईस्ट ना लौखतपा चेक्सिन थौरांगी सरुक अमा ओइना न्यू चेकोन क्रॉसिंग दगी ट्राइबल मार्केट फाउबा ngasi ayuk pung 5:30 dagi taruk फाउबा थीबा हुंबगी थबक चथखरे ngasi gi operation adu additional SP operations M Kumar jit ki pautak मतुंगदा DSP CDO Robinson खमनामगी कमांड मखादा इंस्पेक्टर बी लुंगथंग वाइपैना लुचिंगबा इम्फाल ईस्ट की CDO टीम अमना चथकीबनी ऑपरेशन अदुदा मियोय चनी गा यांखै मंगा वेरिफिकेशन चथकी मदुदा सक्ताक चे पुथोकपा ngamdaba मियोय तरेट फागतुना पोरमपाट पुलिस स्टेशन दा मखाताबा वेरिफिकेशन चथनबगीदमा खुसिनखी ड्राइवर यावरगा मियोय तरुक तोंगबयाबा 6.5 हॉर्स पावर की मोटर बोट अमा सादुना असेम सनातोंबना लमदम असिदा पुथोकपा लमदम असिगी ओइबा मोटर बोट साबदा अहानबा खुतमाबा अमा ओइबा ngamkhre हिरम असिदा इंपैक्ट न्यूज की अखनबा रिपोर्ट अमा लिलोंग केंद्र की मनुंग चन्ना थौबाल खिमन मयाय लिकायद लेबा असेम सनातोंबना सही अनि चंगना खुदोंग चादब कया मायोकनरगा स्टेट असिदा पुथोकपा स्टेट असिगी ओइबा मोटर बोट अमा माय पांग पुथोकपा ngamkhre लमदम असिगी इसिंगी लंबीदा चथोक चथिन तौरिबा मियोयसिंगदा करे हेन सेक्शनबा अमदी नुंगाइबा मखलगी चथोक चथिन तौबा याबा पांबैमा पुथोकनबा वखलोंद युंफम ओइरगा असेम सनातुंबना मोटर बोट असि सानबा हाइदुना चपयुंगना लेपखी अपोकपा असेम गौरोना यामना ngannna ताइबंग पांसी थादोखिबदा युंगी कुपनोमा पुनवा क्लास 8 खक तमलिबा असेम सनातुंबना मही मसिंग तंबा थादोक्तुना मपाबुंगना तंबिरंबा योचुबा कोलिक फोटपगी थबकता खोंदारकी मयुम मकई पांदुना मचा मरी फंगजरबा मतुंग
machanupa ahal amadi machanupa atonbaga loinana ahenba phangjarpa senphamdagi motorboat sabagi thabak horaki masagi pithorakpa makut masa hiba hek tobada higanba asem sanatumana mahaki machanupa tonba malengan baga loinana motorboat asi chahi ani changjarabasu mapung phan loisanba ngamki ngasi de chahi kun manga kun sam ki mamang de khalaga lakhibani matam dei pakhang ori yambamna sum langmaidong da कोरसी हाय सुम तरपदगी नमिदों कोई बच्चा पकान से हिरम लम्बु पाकपा किलोमीटर मम खाई होलगा चटपा मफम मा सुम लेरमे सुम तोंगा चपा हिरी तोंगा चले मियाम से दुम चथोक चसिन तौबा पदा मतम दो आइने खंजरखिबिसि मोटो अमतंग सारगा पेसेंजर ओइना थंबंग अमगसु मसी यामना लाइबो फगन दको मियाम से खुथों चानी अदा आइगोनसु पेंजगने वखल सुम लाक्चगी दei सार हौजखिबन asem sana tumbana mapung phana saba loiraba madi thauna ba yaraba motorboat asigi apakpa phut marini aduga asangmana phut mapani pumping type engine motorboat asi petrol liter ahumna noma arepalitan thoba yari 6.5 horsepower power steering mechanism oiba motorboat asina thoba mioi da hena khudong chawa piri mioi taruk tongma yaba motorboat ama mai pangna puthokpa ngamkraba asem sana tumbana mahaki motorboat asi apam mioi da yonba pami loinana makhatana hena chawba motorboat sabagi mieng thamli adubu nomagi afang phang suraga sina lambi ojaba asem sana tomana mahang lamdam asigi isingi lambi da hongba purakna honna jariba asi mangphauna ba honna bada lenga ki amadi mari leina ba department gi mating amadi tangai fadri haina thamlagli huji huji ai khanjabadi motorboat si kanagumamna leiba lakpa aduga yuanba taragasu offer oina aina sajarubu changba mamandrogi chingdana khara happa sibo hapga yani sumai tawji haina khannaraba matungda leiba laiba moinju harauna pujakhiba aigi mangdana moina khara yengbiramba damai khallaga adum lejabane aduga thangai sengna ama sabiyu haina order lakpa taragadi kanagumbi sarkarge mateng oinu ama yaudagadi sabai sakti leba ngamjati asem sana tumagi pangal oriba asem malengmanba pokpadi kutchahiba mabudi maro sing leiba nga mo oina mapagi motorboat sabada papung oiba thodang lokhi class 9 phawa tamlabasu asem malengmanba yungi oiba khudong chadabna maram oiraga mai masing tambal lebli mapagi thabakta mating pangduna hauji yungi kupnomada mating piri asem malemnganbana masagi wakal jumpham oiba aeroplane ama saduna lamdam asida tomtin oiba mioi ma oiba pamli aeroplane sage ji hana khanjaba aigi apamba habidadi babana aeroplane saba habisidi government gi wa ma changi hekta lanai thamba yade paisa nungsa yamna changi sabaji othokto mande hai aina jun khale akhoina phanam saninga ju akhoi mung manung leriba jina khoi lai du oirobanina baba da hairabaju oirodaba lebini ai itomna dum khanje aina phanam saningu baju oithokloi habaje leikta lairaba amadi khudong chadaba kya mayok narbasu asem sana tomana ninganaba leitana honaduna singthaningai oiraba mai pakpama purakpa ngamkhre mahaki hona jaman asida lenga ki mating amadi anobu mayon khara phanglabadi lamdam asida anobu polom kayama makhata na puthokpa ngamgani haiba thajaba asiga loina camera person pibo ga loina pawdam jariba bakta torambam impact news matang swaise break amalawjage break ki matungda IPS officer saraga nupi dagi namthak tawraga sel lokthok miyoi ama cyber crime police na fagat khibagi paw amadi Manipur amasung malem gi tongan ba ipaw sing puduna lakjage impact news pu mi engta duna leipiu unified mayambo mukahna taram no okchari bulletin asigi makhata ba paw miyam da pizari IPS officer saraga nupi amadagi namthak tawduna lupa lising yangkai mathoi lawkhiba miyoi ama cyber crime police station na faraba miyoi adugi maming khamnam prasanta alias nauba apokpaki s projen infat is ki manungjanna irilbung kalika dakini miyoi asi tha asigi kunmathoida DIG cyber crime amadi SP cyber crime gi mityeng makhada Imphal East District Police Station gi personal single loinana khamnam prasanta asi masagi mayum dagi fakhibani SIM card yauba mobile phone atopa SIM manga ga loinana DSP gi uniform ama sufagat khi makhoi asina sasanaba Facebook account ama hangdoktuna masabu IPS officer ni haina saktaktuna cyber crime da complaint tawkhiba nupi asiga khangna rakraba matungda miyoi asina mahaki mama yamna kanna nabana maram oiraga achauba senfam asi nupi asidagi lawkhibani tawsinnaduna lawkhiba paisa asi lawthokre haiba nupi asina cyber crime da report tawrakpadagi thijin humjin ba tawbadagi khamnam prasanta asi fabangam khibani mahaki mathakta case amasu lawkhatkre hairi
Minister Shyam Kumar ne sponsor tawduna Muslim Singi Chakhen Thaga Mari Lenana Iftar gi Thauram ama ngasi Changam Dabi Makhale Kaida Leiba Social Worker MD Kamuruddin gi Yumda Pangthokre Chei Khudingi Andro constituency ki manungda leiba Muslim Singbu constituency asigi MLA Shyam Kumar ne sponsor tawduna Iftar gi Thauram Pangthoktuna lakpagi saruk ama oina ngasigi Thauram adu pangthokibani Haukiba me tara nithoi dagi haukiba Muslim Singi Chakhen Tha siga mari lenena pangthokiba Iftar asiga mari lenena Minister Shyam Kumar na hai Islam lining chatpa Muslim Singi senglaba Holy Month Chakhen Thana lakpada Andro constituency amadi Manipur gi tongan ba mafam singda lariba Muslim Singi mafam da ikai khumna jari haina fongdoki tha sina lakpaga loinana Manipur da hena nungsina ba ingtapa tangdulai taba chawkhat palamdam ama purakpo oirasanu Andro krenda da lariba Muslim Singi chawkhat thaurangi thabak kayaga mari leinaba ministry dagi lauduna chawkhat palamdam ama oihanana ba hotnagani haina makhata ki Andro Kendra da Leiba Lenga ki school singna board ki examination da singthaningai oiba performance utuna government school su private school sing da ki tadana leiri haiba mayek singna utle haina Andro Kendra gi MLA amadi Lenga ka sigi cabinet minister gi fam kaya su puriba thaunauzam Shyam Kumar na phongdokre Nakala da Board of Secondary Education Manipur gi handakta Lauthokiba class 10 gi examination da 4th position fangbangam khraba Archana Hizam da Minister Thaunaujam Shyam Kumar na lupa lakh amagi senfam pigani haina lauthokre Andro mamang laikai dagi Catholic School Kanchipur gi Mahairoi Archana Hizam na class 10 examination da apunba mark chatruk ki manungda chaunga homfutaruk fangduna mari suba position fanglakpa ngamkhibani Kangla Pata Leiba Minister gi quarter da Paumi Singh Unaba Mada Minister Thaunauzam Shyam Kumar na haikibada Handak ta lauthokiba class 10 examination da Andro Kendra gi manung chana leiba high school singna private school sing dagi yamna hena singthaningai oiba performance piba ngamlakhibada oza singi thodang bu thagat pa phongdoki chei kharagi matungda Andro Kendra da leiriba school sing asi state asida leiriba afaba school singa changdamna bada Tadana apaba mahairoi kaya puthokpa ngamlagani haina minister na phongdoki Andro Kendra gi manung chana leiba government high school Taret Singh haibadi Moirangpurel High School Yambem High School Huikap High School Azad Higher Secondary School Poirei Khongjin High School Angtha Ramananda High School amadi Andro High School gi mahairoi singna singthaningai oiba performance piba ngamki Moirangpurel High School gi oina punna mahiroi nifunipan gi manungda punna mahiroi nifuhumdoi first division fangbang ngamki lorena second division da mahiroi manga laktuna chada chamada pass percentage fangbang ngamki Archana Hizam yauraga Andro Kendra gi class 10 examination asida kun amadi kun manga suba position fangbang ngamkiba mahairoi ani yauna Andro Kendra dagi tongan ba government high school singna singthaningai oiba performance utpang ngamkiba mahairoi singi Handak Andro da pangthoka doriba Pineapple Festival da ikai khumnaba utkani hairi High school tare leba Andro Kendra si ngasi de koina atopa private school ka compare tawba kanda di sada sam government high school khana koi 100% pass tawre khara mana 98 point salaga pass tawre Andro Kendra leba government gi tongan ba leba Andro Kendra gi high school miyam singasi hana sahi manga turki mamanga di satra amata lem da manga tani adu ngasi di private school ka sangdam na bada Manipur punbagi government amasum private school ke sangdam na bakanda percentage ta Andro Kendra na yam hena Moirangpurel high school na koi mai pang na koi 7% pass pa pass oi sa si mayam singasi Pineapple Festival da ikai khanu utkani ngasi government school na Manipur da sitare na hai mayam si Andro Kendra di sitaba leite Andro Kendra ngasi di sarkar gi school sing na private school ne khana mokok thong sali Board of Secondary Education Manipur Bosem na loba chahiye sige high school living certificate ISSLC examination da ahanba position takhrabi Little Flower School gi mahairoi Yaifabi Mayangbam okpagi thauram pangthokre Teralukram nairakte gi Mayangbam Monokantagi Machanupi Yaifabina apunba mark chaunga ga humbudra humdoi fangduna ahanba position takhibani Patsoi Assembly Constituency ki manung chana leiba Yaifabina ahanba position asi tarakpada nungaiba phongtokpa oina Assembly Constituency asi ki hanagi MLA Sapam Kunjakishore Elias K bana mahiro asibu okhibani
ngasi tera sapam berakta leiba kebagi yumda pangthokiba thoram aduda ex MLA singi maikai yaifabi ki mafamda selgi manapi duna ikai khumna utki ex MLA asina phongdokibada assembly constituency asidagi afaba mahairoi amasung sanaroi kaya tholakpa sida chawthokjaba poi makhata na afaba mahairoi amadi sanaroi singbu pukning thagot khigani haiki yaifabina miyamgi mateng yaudana ngasi mahakna oiriba asi oiba ngamloi tungdasu miyamna moral support amadi suggestion tawbiu khunai asigidamak mahakna tawba ngamba makai hotnagani haiki अफब छात्रमा छात्रीमा अकोइना दिखाय तुंगी युम्बिरेनी नकोइना मतममा नकोइना कोइ इमा लेबागे सेवा तौगदोइनी जाति सि कनगदोइनी अकोइ पुनमको मिजत पुरकदोइनी सगोइना हाय अदबो करिगुम्बा अकोइना एनकरेजमेंट तौसे मस्तदी ngasi makta ina hajarese adum mi khara dum hajakim ne dum lakpiba mayam su yam thagachari aduga lakpida ba singsu aina masagi achin ba laibane na khanjaraga matungi tarakpadi masing mache ta yamna spontaneously madu thumalina haibasi nataba afaba ma thabak tawgadu hayeng thamba yabra horen thamba yabra masi hujik tawgadu ne haibagi wakhalan si machu masigi chamlo function gi tanja chilorga thamjabane Council of Higher Secondary Education School Manipur na Lauduna pangthokiba class 12 examination da 10 position takraba khangbok part 3 makhamaning lekai dagi Laishram imoba maitai da angamba mateng tauzi 8mt haiba Facebook group amana ngasi lupali sing taragi mateng khusinakre Lining Solution Handicraft Store nasu mahiro asiki mafamda lengyan fi amaga pakhangbagi momento amaga sukhusinaki mahiro asi Laishram bubol maitai amadi Laishram ongbi sangbana bi leima ani gi machanu pani Chali bachahi asigi CBSE na laukiba class 12 exam gi ngarang Haidokiba result ta Manipur gi oina kwa kaithel mayai koibi ningthaujam laikai dagi Unako school gi mahairoi mrilina senjam na khwai dagi percentage wangna fangba mahairoi oire chada marfu tara taruk ka dasmik mari fangkibi mrilina gi tungi punsida UPSC gi exam thaduna IAS oining bagi apamba phongdorok pagaloina na mahakna matik chaba mi ama oiraba matamda lamdam asigi sotha horaba angang singi damak thabak tawningi hairakhi Mahakna apokpa Senjam Deben Singna AG da thabak tawri apokpi Senjam Ongbi Indira Devi na housewife ni Impact News na Mrilina gi mayumda chatuna unarubada Mrilina masana exam asida mahakna fangliba mark ki chang asi Hanadagi fangani haina thajaduna lakhi ngarang exam result haidorakpada mahakna fangkiba mark ki chang aduda apen ba pokhi haina phongdorakhi Mrilina na makhata na mahaki makhataba mahai Delhi da chatuna Delhi University da economic subject da mahai tamthagani hairakhi Mrilina gi apokpa Devena mahaki machanupi asi chada marfunipan fanglakadra haina khalubani adubu fanglakliba mark ki chang adu India pumbagi oina yengluraga apen bapoi mahaki machanupi asi piklingai dagi makok ta taduna lakpana class 12 ki exam asidasu makok thongna lakani adumak thazaki haina phongdorakhi apokpi Indira nasu machanupi asi piklingai dagi masana khangna lairik adumak parakpana lairik pau haiduna senaba yaurakhide machanupi bu doctor oihanningshi adubu masana IAS oini haina wakhal lepkhiba aduda haujikti machagi apambada pukning thaugatli haina phongdorakhi Paikhagi preparation se dum revision de fanam chatle tha mari mukiama dum course lo chale aduga tha mari exam ya dudi adum full revision ga dum chatle du CBSE yoina tongana phongba my applied question yam hange ba CBSE de extra adu go mam pare administration na changa gadi motly kholi mam se sum kara change pro pa ya ga smine board exam time dai se mama pa de pressure or peer pressure go mayam legale pressure ya ngai lebida na ma haininge man subject sing ji khanjar ganda masi subjects dai review ung tang to bo exam da kan li heragidi akoina home tutor ni yum do exam ko this five one subject gi magan nei nali man han da gi mamang da phangi bising do compare tor kan de ko 96.4 chale se ai yam nuai to feel tor me ado ai kumna par kan da nuai bam phawre aina masi 12 ki paikha lorak pasida hek loi ban dum misi nung dang sida ibani sa cha sum phamina basida bi nang medical thara siko na haiba ada mana ima du wa du de ngona sungai hara kan no dum hai as ai ga ma saunai ada mai apa masi dum angang oi ngi de haiba mana si thane ya si UPSC
National Sports University asi mapung faba university ama oidringai leifam tokpa infrastructure academic council na chingba awat apa mayam leiringai mapalamda off campus course hangani haibasi tawdabana fai National Sports University prospects and concern haiba hiramda pangthokiba nongmagi oiba khana nainabada wafam asi phongdokibani Khana nainaba adu Democratic Students Alliance of Manipur na sinduna kuman lampakta laiba Manipur Olympic Association ki office ta pangthoki Sports University ki khana nainaba adu da Manipur University ki Physical Education and Sports ki oja sing research scholar sing amasung tongan pe sports ka mari leinaba mioi sing na saruk yaki ba sing aduna lamdam masida Sports University hangba haibasi lamdam masi ki sanaroi sing malem ki thakta makok thongbada natana maru oiba mafam amasu oirakadori bani University asi leibana lamdam asi sports ki transit point ama oigani adubu university asi hauzik chathariba development asi wahang hangningai oiri haubada ngariba university asi ki VC fauba mafam asida laitri academic board of studies faculties laitriba mafam asida kari gidamak mapal lamda off campus course hangadoribano UGC ki rules ki matungina off campus hange hairabadi chahi ahum mapung fana chalaiba amadi NAC ki awangba thaki accreditation fangba oigadabani haiki Hauziki oiriba fibam asida paliba lengakna munna khanthaba chumgani haina phongdokhi loinana khananenaba sigi moderator na retired IAS Dr. RK Nimaina oikhi Lucknow Center de leiba outlying campus sida tongan ba course ahum haibadi sports journalism ne sports management ne aduga sports performance analysis ne hairiba yam maru eba course ahum ji outlying campus sida hangani haibagi notification ama ministry dagi thorok thengnare akoina haijiningina haujik leiriba sothariba National Sports University gi oiriba phibam sida emphasis pidana outlying campus sida hena emphasis pibudona preference pibudona tawri si tobigano masine akoina haijaribsi Sports University gi campus hongini habi akibilejite akoina kijaribudi name se ki oiriba university am ohogadra maru oiba course mayam ji mapalam thamgragadi akoigi se matibong yaudaba dumba University amoina lehogadra habi akibudun leje Manipur Police Constable Male Re-Recruitment 2016 की JAC की सेक्रेटरी ओइरंबा मिसक अमा हार्ट अटैक तौदुना लेखिद्रे JAC की सेक्रेटरी लेखिदबदु लेंगाकना थोकन बनी हाइना लेंगाक की मथकता मराल सिरकली मणिपुर प्रेस क्लब ता पाउमी सिंग उनबदा JAC की एडवाइजर ओइरिबा अथोकपम सुनन्ना फोंगदोकपदा JAC की हाना सेक्रेटरी ओइरंबा खुमुकजम रमेश कुमार ngarang अहिंग हार्ट अटैक तौरक्तुना लेखिदबनी महाक लेखिदबासी लेंगाकना कांस्टेबल री-रिक्रूटमेंट की रिजल्ट हाइदोक्तुना मतम कुइना नमसिनदुना थंबदगी वाखल अमदी थमोइगी लेना लाक्तुना लेखिदबनी लेखिद्रबगी इमुंग मनुंगदा लेंगाकना मतेंग पांगदबनी हाइकी पालिबा लेंगाक असिना इंग्लिश सिंगनी के सुपना तरा हुमदोइदे लौकिबा कांस्टेबल के रिजल्ट लाउथोकनी हाइना तौरिबासी कांस्टेबल मेल री-रिक्रूटमेंट 2016 की JAC गा यानबा पुरक्ट्री फाउबा लाउथोकपिगनु हाइना सुनन्ना मखाताना पाउजेलकली महाकी मतुंगदा अतोपा मियोय अमसु अमु ngасai general secretary oipa yai president oiba yai amuk mathang wakhal gi oiba laina dagi heart attack to budagi lekidaba yai aduki matik thamoi sokna sahi s bar werga leiraba mayam sing yauri hairiba sahi taruk su namsil laga leiriba sigumba thabak se matam sana haidok piu matam sana haidok dabdagi su government gi soibadagi mahak leitabani hairiba recruitment gi sida court ki oiba maikai dagi su leire government gi oiba maikai dagi su kidang खंधबीरगा नियम चुमना खल्लगा लैगिबा 2016 की हाइरिबा रिक्रूटमेंट सिदा अमुका खनबीरगा कोर्ट की लीगल एक्शन खितंग लौखटपीबा याब्रा कंगलाई असी के अरीबा पुकोक पुवारी हाइना मिंगथोनबा लमदम असी हौरखिबगी वारी सिंगदा युमफम ओइबा लाइरिक अमा ngasi बेंगोली मयेक्ता अमुक हन्ना इथोक्तुना फोंख्रे लाइरिक फोंबगी थौरमदु इम्फाल गी पौना कैथेल दलेबा मणिपुर राष्ट्र भाषा प्रचार समिति की ऑफिस चैम्बर दा पांगथोखिबनी डॉक्टर अकोइजम नरेन अमुबना इबा कंगलाई अरीबा पुकोक पुवारी हाइबा लाइरिक असिदा मरु ओइना कंगलाई पाक हाइना खंगनरिबा लमदम असी कमदौना लैरखिबा अमदी कंगलाई येलहोमी सिंगी अरीबा खुनाइना करमना हौरखिबा लोइनना मालेम लैसेम लैतेम्बा अमसुंग कंगलाई पाक असी इसिंग थुमदुना लैरंबा मतुंग चिंगदगी तेमलक तंपाकलमदा होंगदरकपना चिंगबा लमदम असिगी अरीबा वारी सिंगदगी हौरगा लुवांग मोइरांग खुमन
buknarakhiba faubagi puwari singki matangda lairik asida yauri ariba waro suna yauba puya sing tumna mai thadoklamkhraba matung khara losin hauduna sindok hauba sing puthoknarakliba puya sing asida amuk mikhut changbagi khudam matik chana fangbana maram oiraga fangliba puya sing asi paring fajana leitaba amadi matat oibugum tawriba asida kanglei puwari asi punsinduna miyamda khangananabagi wakhalonda lairik asi ibani haina hairi Nakalamaromda haukiba chahi Englising aniga subna tarani panda lairik asi maitai mayekna iduna milalgi mapokumon thoramda fongki adubu lairik asina miyamda piningliba pauzel adu hena pak sanna yauhananaba amuk hanna Bengali mayekta iduna lairik asi Benita Print House na publish tawduna ngasi fongki bani Chongtham Nolinina iba Chirol ni Chirol kauba Manipur Saireng Lairik amangasi All Assembly Road talaiba Manipur Hindi Parisat Fongkre Lairik Fongbagi Thoromasida Manipuri Language Advisory Board New Delhi gi convener Nongmai Them Kiran Kumarna Chingba masak naiba sahitya gi miyoi kaya saruk yaki Saknai raba aiba Arambam Samendrana Khutmaba Lila Nungsitelgi Premier Show ngasi High School Police Lenda laiba MDU Hall da utkre Hariba Lila asi atopa theater kayana mamang thakta utkrabasu Banyan Repertory Theater na nauna puthokpani hairi Government of India gi Ministry of Culture gi sentang makhada sanakiba Lila asi gi hawdokpagi thoram aduda Critic Forum Manipur gi President Professor I.S. Kangjam Aryan Theater Manipur gi Director Dr. N. Premchand amadi Banyan Repertory Theater gi Chairman Megha Chandra Kongbamna athoiba mithunglen akhannaba mithunglen amadi thoramapu oina mathang sitna saruk yaki Imphal East District ki Kairao constituency ki manung chana laiba Chiru khulda laiba yumthong khudingmakta LPG connection lemna piduna khungang asi ngasi dagi maikhu chendaba khungang ama oire haina laukthokre MS Yairipok gas service na sinduna Chiru village community hall da pangthokpa thauram amada wafam asi constituency asi ki MLA L Rameshwar na laukthokibani Makna makha taraduna Prime Minister LPG Ujwala Yojana gi makhada khul asi ki imung chamaga supna anida lemna gas connection piduna khungang asi Imphal East District ki oina maikhu chendaba khungang ama oiba ngamkhibani haina phongdoki thauram adugi manung channa ngasi khul asida laiba yumthong homfuni thoida lemna gas connection pibagi che chang ngasi khusinaki ngasi ki thauram aduda district asi ki supply officer P Birdhaja Chiru Village Authority ki chairperson SB Saiba ani ke loinana mafam adugi miyamna saruk yaki Akonglup Kanglaipa ki nauna thaupugadaba singki wasak lobagi thoram ngasi naurem thongda leiba Laishram Khulem Laikai gi community hall da pangthokre thoram aduga mari lenana paumi singda wangang laduna nauna president ki thaupugadaba Chandramani Khumanchana Akomlupna hanba leitana ngamkhai amadi yelhomi gi damakta honakhigani haina phongdoki nauna wasak laukraba sing adudi general secretary gi famda telhaiba mangang amadi vice president gi famda Sorai Sam Sanjit amadi women wing gi oina S Memtombini Komluki general body na aibu anoba lisingani tragani pandagina lisingani kun mathoi phawbagi chahi ongi president gi thopuna ba khanbiba asida aigi leminariba staff sing aigi executive member sing tongan ba section secretary mayam masung Manipur miyam ga loinana maru aina komlup Kanglaipa ki moto da yauriba dignified integrity haiba yumpham adu da mapung oina koi yumpham oirakan da Manipur gi ngam khoi de singna rakliba aduga Manipur gi yelhomi sing kanana bui da sangsil lakliba khongjang sing aduga maroina sotharaba Manipuri miyam gi damakta komlup Kanglaipa na ngamkha makha tana hanbalai tana huna jagani haiba wafam si kai thamjari
Democratic Students Alliance Desam Thobal District Committee na sinduna Save the Environment, Mother Nature, Life on Earth, Beat the Beast, Save the Nature haiba theme da district level painting competition 2018 ngasi pangthokre. Competition asi Thobal okram da leiba Waikhomani Girls College ki indoor hall da Mahiroi Chamri Yankairom na saruk yaduna pangthokibani. Class 1 dagi 3, 4 dagi 7 amadi 8 dagi 10 fauba haiduna kanglop ahum thokna khaidokduna hairiba competition asi pangthokibani. Competition adugi result hayeng lauthokani makok mathang taraba sing mana matum yentokpagi thauramna lakliba June manga World Environment Day ga mari lenana khangabokta leiba MMRC and Unity Park ki holda pangthokadaba thauram amada yentokani hairi Desam Thobal District Committee ki President O Saroj Kumar na competition asi maru oina pikliba ngang singda akoibagi fibam ngak senba amasung masibu kannabagi maru oiba Kanghananabagi pandam da sinbani Kanglup Khudingi makok mathang tarakpa Mahiroi tara punna Mahiroi kuntrada selgi mana certificate amadi momento piduna ikai khumnagani haina fongdoki. Importance of school students for participating in Red Cross activities haiba thimda IRCS, NISQ and ICRC New Delhi ki support makhada Indian Red Cross Society Manipur State Branch na sinduna branch sigi MGA Avenue da leiba loisangda awareness program ama Mahiroi Homfu Mukna saruk yaduna pangthokre haina cherol amada khangalakli. Thoramaduda Dr. S. Sunil Narendra Ningomba amadi Dr. Mohen Chingba IRCS Manipur State Branch ki mihut kayasu sarukya ki hairi. Hauzik Sanabagi Pau Taruk Suba T.I. Shyam Kumar Invitation Case Prize Football Tournament 2018 ngasi dagi Thambal No Sports Complex Poirei Khongjin da haukre. All Poirei Khongjin United Clubs Organization na sinduna pangthok liba tournament asida punna team tara humduina sarukyari ngasi gi tournament haudokpagi thoramda Youth Affairs Sports Minister Letpau Hauke Forest and Environment Minister Thangaujim Shyam Kumar Kairau Kendra gi MLA Laurembam Rameshwar Development Organization Andro Kendra ki President C.A. Suresh Yauna Miyoy Kayana Sarugyaki Tournament haudokpaga mari lenana Sports Minister Letpau Haukipna tournament asina maikaya somda leiriba naha singbu mayai ka bachinjaktagi lapna leihanduna masama ufaba khunai ama yokhatpada mateng piragani haiki Andro Kendra ki oina local MLA na mahi masing tambagi lamda pukning changbaga loinana sana khotnabada thawai yauriba si thaganingai ni Khelo India ki sarukama oina Andro Kendra da football field ama semnana bahotnagani haina minister na thajaba fongdoki Thauramadu mari lenena Minister Thaunawjam Shyam Kumar na haikibada leibak ama chawkhatpa haibasi sports amadi education chawkhalaba matamda da oigani tournament asi maru oina Andro Kendra gi manung chana leiriba naha singbu pukning thogatpa loinana tapna nisadagi lapna thamnanaba thaurangni ngasidi Andro Kendra asi sana khotnaba amadi mahai masing tambagi lamda sothaba mafam ama oire Sothadaba mafam ama oire haina minister na fongdoki tournament asigi ngasi ahauba numita apuko A Poirei Khongjin amadi AAFC angtha anigi marakta sanaki match loiba faubada apiba matam gi manungda team anina goal amamam chanaduna draw oiki ngasi akhoi Manipur se pikna akhoi lamdam akhoi kambo se Indian gi ngatana prithvi gi history da pikraba state amadagi country ama represent to kan da Nipan khangat paisi prithvi da ahan ba thokpani in the recently concluded under 17 World Cup Manipur gi players Nipan India 11 da khan baisi ngasi phau prithvi da thoktri na sumai wari hainai lamdam sigi naha singbu amadi lamdam sigi inkhalaliba akoigi sanori kayabu malengi thakta sanaba ngamnaba amadi ningthina laisu tamba ngamnaba Ningthina sanaraba, ningthina lai tambaba, madu suning nomingba, imai pagi mateng pangba, adumba, soy the pork ni habi padam badumba, ningkakiba tournament. Manipur lengakna Manipur Police Service ki Grade 1 gi famdol pikraba T.S. Krishna Tombi amadi S. Ibuchau ani butaram na okre ngasi tabungkhok ta leiba T.S. Birachandra Singh Football Academy tabungkhok ki mapu oiriba T.S. Krishna Tombi amasung S. Ibuchau ani butaram na okjabagi thauram aduda
Academy asigi sanaroi thopuriba sing amadi lamdam asigi masak nairaba mioi kayana ngasi pangthokiba achamba thoramatu saruk yaki Academy asina hotnaduna Manipur gi tongan ba mafam singdagi lakpa sanaroi kayabu football masana gi maramda ningthina takpi tambiduna state national amadi international gi thakta pangthokpa football tournament sing sanaba yahon kibaga loinana Indiana yumbu oiduna pangthokiba FIFA under 17 boys world cup adudasu Academy asigi sanaroi wangjam suresh na India team da saruk yaki Academy asida hojik Manipur gi lehaudagi afaba football sanaroi kaya puthoknanabagi pandamda makhatana sanaroi kaya da training piri hairi Manipur Badminton Association gi nauna thaupuga basing ngasi khankre ngasi nauna khangra basing adugi manungda president oina deputy chief minister Y Joy Kumar senior vice president oina Yas minister Letpau Haukif vice president sing oina Manipur police ki DGP L M Khaute MCSBA gi Y Samrendra IWDBA gi I Sanjeev IEDBA gi RK Kennedy amadi UDBA gi M Ais Mun Yauri ngasi DM College campus da laiba Manipur Badminton Association ki office da pangthokiba thaupuba khanbagi thauramadu executive member sing yauna punna mioi kun khanki All Manipur Angling Association gi nauna thaupuga da basing khankre aribam Sivdas Sharma na president Ingocha Thiam amadi Okram Manglem na vice president amasung Gurumayum Dayananda Sharma na general secretary oiragani hairi association asigi nauna thaupuga da basing asi ngasi pangthokiba general mifam da khankibani hairi association asigi office sagol banda lairamba atusu singjamai mayeng laikai da hongle hairi Thobal District T20 Cricket Tournament ngasidagi Luwang Sangbam da laiba Luwang Pokpa Cricket Stadium da sanaba haukre tournament asigi haudokpagi thauramatuda Manipur Cricket Association gi Vice President C.H. Chauba amadi Thobal District Cricket Association gi Thopuriba mioi singna saruk yaki tournament asigi ngasigi ahan basana ki ba league match aduda CAL Lilong Masujit Road na toss ngamduna match asigi apibo over kunda betting hana sana kibida wicket mapan tura ka supnagi run marfutara khak lobangam ki masigi paukhumda ani suba betting sana kiba WYC wangkem na over mapan ga wicket ani khak turaga run marfutara mathoi loduna match asi wicket nipan da mai pakpangam ki match asida WYC wangkem gi bowler Samungona man of the match taki tournament asigi ngasi sana kiba ani suba liktana LCIC Marian Kunna toss ngamduna match asigi apibo over kunda betting hana sana kiba wicket taramak turaga supnagi run yankai taret khak lawki match asigi ani suba betting sana kiba alamin lilong na over tareta wicket ahum khak turaga run yankai ni pan lawduna match asigi wicket tareta mai pakhi match asidana alamin lilongi all rounder MD Samirna man of the match taki Thobal District Cricket Association asinduna chathariba cricket tournament asida district asigi team marina sarukyari hayeng makha taba league match ani sanaragani Thangmaiban Athletic Union Table Tennis Training Center ki sanaroi ohum amadi coach amaga loinana ngasi USA gi damak Imphal thadokre USA da laiba US Miltitas CA Center Bay Area da chayol tara homdoi chupna pangthokadaba table tennis ki oiba training aduda Thangmaiban Athletic Union Table Tennis Training Center ki sanaroi El Bikram Thomas Ilangbam amadi Daniel RK ga loinana center asigi head coach TS Open Roga loinana training center adudagi table tennis ki maramda ahenba mahi masingi damakta ngasigi khongchat adu saruk yaki English singani ga subna tarani pan ki January ki tang manga dagi hauna Thangmaiban Athletic Union Table Tennis Training Center asida lamdam asigi tongan ba mafam singdagi lakpa pikliba nupa macha tara taret amadi nupi macha tara manga na table tennis masana asi sanaba tamli Thangmaiban Athletic Union na sinba asan ba mityang amaga loinana lamdam asidagi afaba table tennis sanaroi kaya puthokna bagi pandam da semgat kiba training center asida head coach TS Opendra ga loinana A Sanatombi amasung T Boni na takpi tambi bagi thaudang lauri angang mayam ma beginners ne adi intermediate ne adi advanced training mayam tori masida international thakta table tennis player si puthok pase dakar oi Thau Table Tennis Training Center asi Thangmaiban na yabirak budagi ai di khwaidagi layok phabani masida khwaidagi main objective da ai life tan angan ma phange ne ina
ꯅꯤꯡꯖꯩ अरोबदा बुलेटिन की हेडलाइंस मुखहना मियाम थमजरी कांग्रेस पार्टी ना पावर पांबदगी बीजेपी के मायोक्ता अरानब वाफम कया संदोक्तुना लान उहननब होनदुना लेरे हाइना बीजेपी मणिपुर प्रदेश की माइकैदगी फोंदोरकले सिटीजनशिप अमेंडमेंट बिल 2016 असी फुरुप अमगी इंटरेस्टा चटननब होनरबरा हाइबगी चिंगनबा मियामदा लेरी हाइना हानगी चीफ मिनिस्टर ओग्रम इबोबीना फोंदोक्रे अमसुंग JCILPS स्टूडेंट विंग ना मखा ताना ngasisu barada leiriba non Manipuri singi matakta verification चखखरे